ꯗꯣꯛꯇꯔꯒꯤ ꯍꯦꯟꯔꯥꯏꯇꯤꯡꯁꯨ ꯌꯥꯝ ꯊꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯦꯔꯤ ꯐ꯭ꯔꯣꯛꯁ, ꯋꯣꯜꯚꯔꯤꯟ ꯐ꯭ꯔꯣꯛꯁ ꯀꯧꯔꯤ ꯀꯔꯤꯒꯤꯅꯣ? ꯁꯥꯝꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯏꯟꯗꯁꯇ꯭ꯔꯤꯁ ꯆꯪꯗ꯭ꯔꯤꯉꯩꯗ ꯀꯔꯤ ꯁꯥꯔꯝꯃꯤ? ꯃꯇꯝ ꯁꯥꯡꯅ ꯐꯦꯛ ꯏꯁꯃꯥꯏꯜ ꯁꯨꯝ ꯅꯣꯛꯑ ꯂꯩꯔꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ? ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯑꯣꯏꯔꯤꯕ ꯋꯦꯗꯤꯡ ꯕꯦꯜꯗꯨ ꯀꯌꯥꯝ ꯁꯥꯡꯉꯤ? ꯍꯥꯏꯕꯅꯆꯤꯡꯕ ꯐꯦꯛꯁꯤꯡꯁꯤꯕꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯐꯥꯎ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯀꯥꯎꯟꯠꯗꯥꯎꯟ ꯍꯧꯖꯔꯤ꯫ ꯍ꯭ꯌꯨ ꯖꯦꯛꯃꯦꯟ ꯃꯌꯥꯝꯒꯤ ꯋꯣꯜꯚꯦꯔꯤꯟ, ꯃꯥꯒꯤ ꯃꯈꯨꯠꯇ ꯊꯣꯛꯏꯁꯦ ꯑꯦꯗꯃꯦꯟꯇꯤꯌꯝ ꯀ꯭ꯂꯣ ꯀꯧꯋꯦ꯫ ꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯍꯪꯉꯣꯏ ꯑꯃꯁꯨ ꯂꯩꯌꯦꯕ, ꯁꯤ ꯍꯦꯔꯤ ꯐ꯭ꯔꯣꯛ ꯍꯥꯏꯁꯦ, ꯃꯥꯁꯦ ꯋꯣꯜꯚꯦꯔꯤꯟ ꯐ꯭ꯔꯣꯛꯁꯨ ꯀꯧꯋꯦ꯫ ꯃꯥꯒꯤ ꯃꯈꯨꯠꯁꯤꯗ ꯑꯦꯛꯁꯃꯦꯟꯒꯤ ꯋꯣꯜꯚꯦꯔꯤꯟꯒꯤ ꯑꯗꯨꯃꯥꯏꯅꯀꯣ ꯀ꯭ꯂꯣ ꯑꯃ ꯊꯣꯛꯑꯦ꯫ ꯃꯥꯒꯤ ꯃꯈꯨꯠꯀꯤ ꯁꯔꯨꯗꯣ ꯊꯨꯗꯦꯛꯆꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯣ ꯑꯃ ꯊꯣꯛꯑꯦ꯫ ꯑꯗꯨꯒꯤ ꯀ꯭ꯂꯣꯗꯣ ꯃꯥꯒꯤ ꯗꯤꯐꯦꯟꯁ ꯇꯧꯅꯕꯗ ꯁꯤꯖꯤꯟꯅꯩꯀꯣ꯫ ꯁꯤꯒꯤꯗꯃꯛꯇ ꯃꯥꯁꯦ ꯋꯣꯜꯚꯦꯔꯤꯟ ꯐ꯭ꯔꯣꯛꯁ ꯀꯧꯕꯅꯦ꯫ ꯁꯥꯝꯁꯨꯡ ꯀꯝꯄꯅꯤꯁꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯏꯟꯗꯁꯇ꯭ꯔꯤꯁꯇ ꯆꯪꯉꯛꯇ꯭ꯔꯤꯉꯩꯗ ꯌꯣꯡ ꯆꯨꯟ ꯂꯤꯅ ꯗꯥꯏꯒꯨ ꯁꯤꯇꯤ ꯀꯣꯔꯤꯌꯥꯗ ꯍꯥꯟꯅ ꯁꯦꯝꯈꯤ꯫ ꯃꯣꯏꯁꯦ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯗꯤꯚꯥꯏꯁꯦꯁ ꯁꯥꯗ꯭ꯔꯤꯉꯩꯗ ꯅꯨꯗꯜꯁ ꯍꯥꯟꯅ ꯁꯥꯔꯝꯃꯦ꯫ ꯅꯨꯗꯜꯁ ꯍꯥꯟꯅ ꯁꯥꯔꯝꯕ ꯏꯟꯗꯁꯇ꯭ꯔꯤꯁ ꯑꯃꯅꯤ꯫ ꯍꯥꯟꯅꯗꯤ ꯈꯪꯉꯝꯃꯣꯏ, ꯉꯁꯤꯗꯤ ꯈꯪꯍꯧꯔꯣ꯫ ꯑꯗꯨꯒ ꯁꯥꯝꯁꯨꯡꯁꯦ ꯇꯦꯡꯁꯤꯡ ꯁꯥꯕ ꯀꯝꯄꯅꯤ ꯑꯃꯁꯨꯅꯤ꯫ ꯖꯦꯠ ꯄ꯭ꯂꯦꯟꯁ, ꯂꯥꯟꯗ ꯁꯤꯖꯤꯟꯅꯕ ꯄ꯭ꯂꯦꯟꯁꯤꯡꯁꯤꯒꯤ ꯃꯣꯏꯁꯤꯗ ꯇꯣꯡꯉꯤꯕ ꯄꯥꯏꯂꯣꯠꯁꯤꯡꯗ ꯎꯞꯄꯤꯕ ꯍꯦꯜꯃꯦꯠꯁꯤ ꯀꯌꯥꯃꯨꯛꯀ ꯄꯤꯔꯝꯗꯧ ꯃꯥꯜꯂꯦ? ꯀꯌꯥ ꯄꯤꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦ, ꯑꯗꯣ ꯑꯦꯚꯔꯦꯖꯇꯗꯤ 2.5 crores ꯄꯤꯔꯤꯁꯦ꯫ ꯑꯗꯣ ꯑꯇꯩ ꯁꯥꯊꯤꯕ ꯖꯦꯠ ꯄ꯭ꯂꯦꯟꯁꯤꯡ F-35 ꯖꯦꯠꯁ ꯀꯥꯏꯕ ꯃꯣꯏꯒꯤ ꯄꯥꯏꯂꯣꯠꯁꯅ ꯄꯤꯕ ꯍꯦꯜꯃꯦꯠꯁꯤꯒꯤ ꯃꯃꯜꯗꯤ ꯁꯤꯗꯩꯁꯨ ꯍꯦꯟꯅ ꯇꯥꯡꯉꯤ꯫ ꯍ꯭ꯌꯨꯃꯦꯟ ꯕꯣꯗꯤꯗ ꯌꯥꯎꯔꯤꯕ ꯑꯣꯔꯒꯥꯟꯁꯤꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯨꯅ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯕ, ꯀꯩꯒꯨꯝꯕ ꯁꯣꯛꯈ꯭ꯔꯒꯁꯨ 40%, 50% ꯁꯣꯛꯈ꯭ꯔꯒꯁꯨ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯨꯝ ꯔꯤꯀꯣꯚꯔ ꯂꯣꯏꯅ ꯐꯨꯜ ꯇꯧꯕ ꯉꯝꯕ ꯄꯥꯔꯠꯁꯦ ꯂꯤꯚꯔꯅꯤ꯫ ꯃꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯑꯥꯏꯑꯣꯋꯥꯒꯤ ꯔꯤꯁꯔꯆꯀꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯈꯤꯕꯅꯤ꯫ ꯖꯄꯥꯟꯒꯤ ꯔꯦꯁꯇꯨꯔꯦꯟꯠꯁ, ꯍꯣꯇꯦꯜꯁꯤꯡꯗ ꯖꯄꯥꯅꯤꯁ ꯁꯔꯚꯤꯁ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡꯅ ꯃꯤ ꯔꯤꯁꯤꯞ ꯇꯧꯕ ꯃꯇꯝꯗ ꯅꯣꯛꯑꯒ ꯔꯤꯁꯤꯞ ꯇꯧꯅꯕ ꯏꯟꯁꯇ꯭ꯔꯛꯁꯟꯁ ꯄꯤ꯫ ꯁꯨꯝ ꯅꯣꯛꯑ ꯂꯩꯕꯗꯒꯤ ꯃꯣꯏꯁꯤ ꯂꯩꯅꯥ ꯑꯃ ꯂꯥꯛꯑꯦ, ꯁ꯭ꯃꯥꯏꯜ ꯃꯥꯁꯛ ꯁꯤꯟꯗ꯭ꯔꯣꯝ ꯍꯥꯏꯅ꯫ ꯁꯤꯒꯤ ꯂꯩꯅꯥꯁꯦ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯗꯅ ꯁꯨꯝ ꯅꯣꯛꯑꯒ ꯂꯩꯒꯗꯣꯏꯅꯤ꯫ ꯑꯟꯅꯦꯆꯔꯦꯜ ꯁ꯭ꯃꯥꯏꯜ ꯐꯣꯔ ꯂꯣꯡ ꯗꯦꯖ ꯅꯣꯛꯑꯒ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯤ ꯂꯩꯅꯥꯁꯤ ꯅꯥꯔꯦ꯫ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯄ꯭ꯔꯦꯁꯟꯗꯐꯥꯎ ꯆꯠꯂꯦ꯫ ꯑꯗꯨꯅ ꯅꯣꯛꯅꯤꯡꯗ꯭ꯔꯗꯤ ꯅꯣꯛꯀꯅꯨꯀꯣ꯫ ꯑꯩꯈꯣꯏꯅ ꯀꯥꯡꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯕ ꯍꯥꯠꯄ ꯉꯝꯃꯤ, ꯑꯗꯣ ꯍꯌꯤꯡꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯗꯦ꯫ ꯁꯤ ꯃꯔꯝꯁꯦ ꯍꯌꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯔꯤꯕ ꯇꯥꯏꯝꯁꯤꯗꯒꯤ ꯃꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯔꯤꯕ ꯇꯥꯏꯝꯁꯦ ꯌꯥꯝ ꯇꯞꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯏ꯫ ꯍꯥꯏꯕꯗꯤ ꯏꯁꯂꯣ ꯃꯣꯁꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕ ꯉꯝꯕ ꯖꯤꯕ ꯑꯃ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯉꯝꯗꯕꯅꯤ꯫ ꯉꯝꯃꯒꯁꯨ ꯌꯥꯝꯅ ꯋꯥꯅ ꯉꯝꯃꯦ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯅꯥꯅꯁꯤ ꯀꯩꯒꯨꯝꯕ ꯂꯧꯊꯣꯛꯑꯒ ꯂꯩꯃꯥꯏꯁꯤꯗ ꯊꯝ ꯇꯥꯔꯒꯗꯤ ꯀꯌꯥꯝ ꯌꯥꯝꯒꯅꯤ? ꯀꯩꯒꯨꯝꯕ ꯂꯧꯊꯣꯛꯑ ꯊꯝ ꯇꯥꯔꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯁꯅꯥꯅ ꯂꯣꯏ ꯀꯨꯞꯁꯟꯈꯤꯅꯦꯕ꯫ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯀꯌꯥꯝ ꯊꯥꯅ ꯀꯨꯞꯀꯦꯗ ꯑꯩꯈꯣꯏ ꯈꯨꯁꯤ ꯌꯧꯅ ꯀꯨꯞꯈꯤꯅꯦꯕ꯫ ꯀꯌꯥꯝ ꯌꯥꯝ ꯂꯩꯔꯝꯃꯅꯤ ꯑꯗꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯅꯨꯡꯒꯤ ꯁꯅꯥꯁꯦ꯫ ꯁꯅꯥ ꯇꯥꯈꯤꯕ ꯁꯅꯥꯁꯦ ꯁꯨ ꯌꯥꯝ ꯂꯩꯔꯝꯃꯒꯗꯤ ꯑꯇꯣꯞꯄ ꯑꯍꯣꯡꯕ ꯁꯅꯥꯗꯒꯤ ꯍꯣꯡꯕꯁꯤꯡꯗꯨꯗꯤ ꯀꯌꯥꯝ ꯌꯥꯝ ꯂꯩꯔꯝꯃꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯅꯨꯡꯗ꯫ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯄꯨꯔꯥ ꯇ꯭ꯔꯦꯖꯔ ꯑꯃꯅꯦ ꯃꯅꯨꯡ ꯂꯩꯁꯦ꯫ ꯑꯃꯦꯔꯤꯀꯥꯟ ꯇ꯭ꯔꯦꯗꯤꯁꯟꯁ ꯑꯣꯏꯅ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯅꯤꯡꯗ ꯌꯥꯜꯂꯤꯁꯦ ꯐꯤ ꯑꯃ, ꯁꯤ ꯚꯦꯜ ꯀꯧꯋꯦꯕ꯫ ꯁꯤ ꯋꯦꯗꯤꯡ ꯚꯦꯜꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯋꯦꯗꯤꯡ ꯚꯦꯜꯁꯦ ꯀꯌꯥꯃꯨꯛ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ? ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯑꯣꯏꯅ 6.9 ꯀꯤꯂꯣꯃꯤꯇꯔ ꯁꯥꯡꯕ ꯋꯦꯗꯤꯡ ꯚꯦꯜꯅ ꯍꯧꯖꯤꯛꯐꯥꯎꯗ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯂꯩꯔꯤ꯫ ꯊꯕꯛ ꯂꯩꯇꯕꯒꯤ ꯆꯥꯡꯁꯦ ꯑꯉꯛꯄ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯉꯥꯛꯇꯅꯤꯀꯣ꯫ ꯂꯐꯣꯏ ꯂꯐꯥꯡ ꯑꯃ, ꯍꯥꯏꯕꯗꯤ ꯒ꯭ꯔꯨꯞ ꯑꯣꯐ ꯕꯅꯥꯅꯥ, ꯁꯤ ꯀꯔꯤ ꯀꯧꯏ ꯏꯪꯂꯤꯁꯇ? ꯂꯐꯣꯏ ꯂꯧꯎ ꯅꯠꯇꯦꯀꯣ, ꯂꯐꯣꯏ ꯂꯐꯥꯡ ꯑꯃ꯫ ꯕꯟꯆ ꯑꯣꯐ ꯕꯅꯥꯅꯥꯁꯦ ꯃꯤꯒ ꯆꯞ ꯃꯥꯟꯅꯅ ꯍꯦꯟ ꯀꯧꯋꯦ, ꯑꯗꯨꯒ ꯁꯤꯡꯒꯜ ꯂꯐꯣꯏ ꯑꯃꯈꯛ ꯑꯣꯏꯔꯒꯅ ꯐꯤꯡꯒꯔ ꯀꯧꯋꯦ꯫ ꯗꯣꯛꯇꯔꯁꯤ ꯌꯥꯝ ꯅꯣꯕꯦꯜ ꯑꯣꯏꯕ ꯄ꯭ꯔꯣꯐꯦꯁꯟꯅꯦ, ꯑꯗꯣ ꯗꯣꯛꯇꯔꯒꯤ ꯈꯨꯏꯁꯤꯁꯨ ꯌꯥꯝ ꯊꯤꯔꯤꯁꯤ ꯀꯔꯤꯒꯤ? ꯗꯣꯛꯇꯔꯁꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯕ ꯑꯗꯨꯒ ꯌꯥꯝꯅ ꯏꯕ ꯃꯔꯝꯅ ꯈꯨꯏꯁꯦ ꯐꯅ ꯌꯥꯝꯅ ꯐꯖꯔꯝꯃꯒꯁꯨ ꯁꯨꯝ ꯊꯤꯖꯤꯜꯂꯛꯄꯅꯤ ꯍꯥꯏ ꯁꯣꯔꯁ ꯑꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ꯫ ꯑꯗꯣ ꯗꯣꯛꯇꯔ ꯂꯣꯏꯅꯃꯛ ꯈꯨꯏ ꯊꯤꯕꯗꯤ ꯅꯠꯇꯦ, 1-2% ꯗꯣꯛꯇꯔꯗꯤ ꯈꯨꯏ ꯐꯖꯩ꯫ ꯑꯇꯣꯞꯄ ꯃꯔꯝ ꯍꯥꯏꯔꯒꯅ ꯃꯣꯏꯒꯤ ꯋꯥꯔꯛ ꯂꯣꯠ, ꯃꯣꯏꯁꯦ ꯅꯣꯡꯃꯗ ꯄꯦꯁꯦꯟꯁ ꯌꯥꯝꯅ ꯌꯦꯡꯕ ꯑꯀꯛꯅꯕ ꯇꯥꯏꯝ ꯑꯃꯗ, ꯑꯗꯨꯒ ꯑꯇꯩ ꯊꯕꯛ ꯃꯌꯥꯝꯁꯨ ꯂꯩꯕꯒꯤ ꯋꯥꯔꯛ ꯂꯣꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛꯇꯣ ꯁꯠ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏ ꯊꯤꯈꯤꯕꯅꯤ꯫ ꯑꯗꯣ ꯐꯥꯔꯃꯥꯁꯤ ꯐꯝꯃꯤꯕ ꯀꯥꯡꯕꯨꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤ ꯑꯗꯨꯗ ꯍꯦꯟꯅꯇꯤꯡꯁꯦ? ꯃꯣꯏꯅ ꯈꯪꯉꯤꯁꯦ ꯂꯩꯅꯥ, ꯃꯤꯗ ꯅꯥꯔꯤꯕ ꯂꯩꯅꯥꯗꯨꯅꯦ, ꯗꯣꯛꯇꯔꯅ ꯏꯔꯤꯕ ꯍꯤꯗꯥꯛꯇꯨꯒꯤ ꯐꯥꯔꯁ ꯂꯦꯇꯔꯒ ꯂꯥꯁ ꯂꯦꯇꯔꯒ ꯌꯦꯡꯉꯒ ꯃꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯇꯨꯡ ꯏꯟꯅ ꯐꯥꯔꯃꯥꯁꯤ ꯐꯝꯕꯁꯤꯡꯅ ꯈꯪꯕꯅꯦ꯫ ꯑꯗꯣ ꯃꯦꯗꯤꯀꯦꯜ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯀꯦꯄꯤꯇꯦꯜ ꯂꯦꯇꯔꯗ ꯏꯅꯕ, ꯍꯤꯗꯥꯛ ꯃꯃꯤꯡꯁꯤꯡ ꯀꯦꯄꯤꯇꯦꯜ ꯂꯦꯇꯔꯗ ꯏꯅꯕ ꯍꯥꯏꯈ꯭ꯔꯒꯁꯨ ꯐꯥꯏꯟ ꯑꯝꯇ ꯂꯣ ꯑꯝꯇ ꯂꯩꯇꯕꯅꯤꯅ ꯗꯣꯛꯇꯔꯁꯤꯡ ꯀꯔꯤꯝ ꯏꯟꯈꯤꯗꯦ꯫ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯅ ꯗꯣꯛꯇꯔꯒꯤ ꯃꯥꯏꯟ ꯁꯦꯠꯇ ꯃꯤꯁꯤꯡꯅ ꯈꯜꯂꯦ ꯗꯣꯛꯇꯔꯁꯤ ꯈꯨꯏ ꯊꯤꯔꯗꯤ ꯗꯣꯛꯇꯔꯁꯦ ꯑꯐꯕꯅꯦꯅ, ꯑꯗꯣ ꯈꯨꯏ ꯐꯖꯕ ꯀꯥꯡꯕꯨꯗꯤ ꯅꯨꯞꯅꯦꯅ ꯈꯟꯈꯤꯗ꯭ꯔꯥ ꯍꯥꯏꯅ
ꯐꯖꯔꯝꯃꯒꯁꯨ ꯊꯤꯍꯟꯗꯕ ꯅꯠꯇꯦ ꯑꯗꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯗꯣꯛꯇꯔꯒꯤ ꯈꯨꯏ ꯊꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ 10 lakhs death ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯦꯚꯔꯦꯖꯇ ꯁꯤ